Kuki militant singi kutta punchi longkrabi Abemcha gi Asiba Hakchang ngasi Miyamna aroiba ikai khumnaba utlaba matungda Kangchup Chingkhongda Leirol Chankhre tha sigi tareta Kuki militant singna bom amadi nongoi sijanaduna Kangchup Chingkhonggi maitai khulda landarakpadagi nongoi maruna nangalda panbadagi Ramsda laikannaba ngamdana laikhidrabi khwairakpam ningol leichumbam ongbi Abemcha Devi ngasi Miyamna Ramski moktagi lauraga aroiba ikai khumnaba utlaba matungda Imphal West ki Kangchup Chingkhongda Leirol Chankhre Abemcha misigi matangda semkiba JSC against the brutal killing of khwairakpam ningol leichumbam ongbi Abemcha ki convener M Inau bina paumi singda hai JSC na Manipur government ta thamkiba wafam sing laikhidrabigi imungda sanaba government ki Tabak piba laikhidrabigi thawai yaudraba Hakchang Kangchup Chingkhongda aroiba mathau mangam pangthokpa amadi Imphal West ki Kangchup tagi laimakong fawada leiriba khulsingda hapta khudingi operation chathaduna asoi angam thokhandaba haiba wafamsing asi Chief Minister na thabakto onthokani haibagi thajaba pirakhi ngarang numidang wairam pung amarom changna JSC amadi Chief Minister ga wari sanaduna Nakal animakta yanaba purakpadagi Abemcha gi Asiba Hakchang lobani hainasu JSC against the brutal killing of khwairakpam ningol leichumbam ongbi Abemcha gi convener M Inau bina paumi singda phongdokhi ngarang si ekoi Chief Minister gida changjarubada ekoi yamdrabada pung amaga khara henna ekoi wari sanajaba matamda hariba ekoino thamjariba point manga turukti manungda point punamak loina yanarkanda point ama ani khakangdi khajitang thidok thejin tawnarga ekoi yanba pore point singdudi ekoina petang chawna panjarabada Kangchup ekoigi Kangchup ki kanoda laiba reserve forest ki area da encroacher singna lam khopsalaga taslaiba sekoi numi humni gi manungda masi takthokpiyo na haiba adigi loina na ekoigi Kangchup hill gi mathakta Kangchup hill haibasi ekoigi aribagi kanoda ekoina sakpa nongphai sing haidana darbarna ayaba pidna ekoigi san senbam moidana adigi ekoigi jangna pi thibam sing thibam moidna leiramba sigumba singji jati mana tasala kanda moigi maming thonjala kanda ngasi matam madana ke kano jaute na leirami housing ke songlung na sumaina makhan gi lam maming si onjal laktana adumaina tasalakpa adum lam si mathakse ekoigi ipai pusingna thawai yaudra Hakchang koina leiron chanjege na habadumati minister gi site gi madudi koi sarkar gi thabami ekoina tawjarge suksoi sodana noigi kanodu noina pami ba mongduma ekoina singani ado hojik makionedi leiron chandanabagi mafamdu tawrono habadumaga ekoina koina ani chi katani ekoina thaidu tejin tawnaba atopa point punamakti loin yanare aduna taba ekoina suyaw yaudaba point da minister yam phajaba koini khwaidge na pamjaba hapta khudingi leimakhongdagi na Kangchup Chingkhonggi leiriba area sibawda operation hapta khudingi tawba combing operation aduga aikoigi Manipur gi na khwaidgi strong bunker oiramba mafam ama Kangchup hojiki ke songlung ngaina leiriba mafam sida nagesor makong hariba singba khwaidgi na kanma mafam lanban sigi mafam simaktada aikoigi state force ki adumba outpost ma da hangbirani hana yamna thajaba ma ko pibirakpa hariba point ani duma ko da mana hapsan birakpu duga loinana ko yam hara horona ate point sing ko yanarga nasi ko gi thawai yaudraba sang si ko lawbagi yabu lawnar kana uje ko thawai yaudraba sang si lawum kamsta